ꯉꯁꯤꯁꯦ ꯔꯧ ꯉꯥꯒꯤ ꯔꯦꯁꯤꯄꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯉꯥꯁꯦ 5 minutes ꯈꯛ ꯃꯦꯔꯤꯅꯦꯠ ꯇꯧꯅ ꯊꯝꯃꯦ ꯑꯗꯣ ꯁꯤꯒ ꯊꯣꯡꯒꯗꯕ ꯃꯆꯜꯁꯤꯡꯗꯣ ꯁꯤꯒ ꯂꯩꯔꯦ ꯁꯤꯒꯅ ꯇꯣꯃꯦꯇꯣ ꯁꯣꯏꯅ ꯊꯝꯃꯦ ꯑꯣꯅꯤꯌꯟ 2 ꯂꯧꯔꯦ ꯑꯂꯨꯁꯨ 2 ꯂꯧꯔꯦ ꯑꯗꯣ ꯑꯩꯅ ꯀꯛꯅ ꯁꯣꯏꯅ ꯊꯝꯃꯦ ꯐꯥꯔꯁꯇꯒꯤ ꯑꯗꯩꯁꯤꯒꯅ ꯆꯅꯝꯒ ꯁꯤꯡꯒ ꯑꯁꯨꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯉꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯐꯥꯔꯁꯇ ꯑꯩ ꯍꯧꯖꯤꯛ ꯉꯥꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯑꯅꯤ ꯉꯥꯁꯤꯁꯨ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯅꯤ ꯑꯩꯗꯤ ꯈꯔ ꯉꯥꯡꯂꯞ ꯇꯧꯕ ꯉꯧꯏ ꯉꯥꯡꯂꯞ ꯇꯧꯔꯒ ꯉꯥꯡꯂꯞ ꯈꯔ ꯃꯨꯟꯅ ꯉꯧꯕꯁꯤꯅ ꯑꯩꯗꯤ ꯍꯥꯎꯏ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅꯁꯨ ꯉꯧꯔꯤ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯀꯣꯃꯦꯟꯇ ꯃꯌꯥꯝꯁꯦ ꯃꯊꯪ ꯑꯃꯨꯛ ꯉꯧꯔꯅꯤ ꯑꯃꯨꯛ ꯉꯥ ꯃꯀꯣꯛꯁꯨ ꯍꯥꯞꯇꯣꯏꯅꯦꯕ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯑꯗꯣ ꯃꯀꯣꯛꯁꯦ ꯑꯃꯨꯛ ꯇꯥꯎꯊꯣꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯞꯀꯗꯕ ꯊꯣꯡꯒꯗꯕ ꯉꯥꯁꯤꯡꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯥꯎꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯁꯣꯏꯅ ꯊꯝꯈꯤꯕ ꯑꯂꯨꯗꯣ ꯑꯗꯨꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯊꯣꯛꯑꯅꯤ ꯑꯗꯣ ꯑꯂꯨꯁꯦ ꯉꯧꯕꯗ ꯍꯧꯖꯤꯛ ꯌꯥꯏꯉꯪ ꯈꯔ ꯍꯥꯞꯀꯅꯤ ꯃꯆꯨ ꯐꯖꯅꯕꯒꯤ ꯑꯗꯩ ꯊꯨꯝꯃꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯍꯧꯖꯤꯛ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯉꯧꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯃꯆꯨ ꯈꯤꯇꯪ ꯉꯥꯡꯂꯞ ꯇꯧꯕ ꯉꯧꯗꯣꯏꯅꯤ ꯉꯧꯔꯦ ꯑꯗꯣ ꯃꯆꯨꯁꯦ ꯈꯔ ꯉꯥꯡꯂꯞ ꯇꯧꯔꯦ ꯍꯥꯏꯅ ꯌꯥꯔꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯦ ꯑꯗꯨꯗꯒꯤ ꯊꯥꯎ ꯈꯔ ꯌꯥꯎꯔꯤ ꯊꯥꯎꯁꯤꯒ ꯑꯃꯨꯛ ꯑꯅꯧꯕ ꯊꯥꯎ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯄꯦ ꯃꯁꯇꯔꯠ ꯑꯣꯏꯜꯅꯤ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯖꯤꯔꯥ ꯍꯥꯞꯀꯅꯤ ꯖꯤꯔꯥ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗꯨꯒꯤ ꯑꯃꯨꯛ ꯑꯣꯅꯤꯌꯟ ꯉꯁꯥꯏ ꯁꯣꯏꯅ ꯊꯝꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯁꯤ ꯃꯤꯛꯁ ꯇꯧꯅ ꯉꯧꯕꯤꯔꯅꯤ ꯉꯥꯏꯍꯥꯛ ꯃꯆꯨꯁꯦ ꯈꯤꯇꯪ ꯉꯥꯡꯂꯞ ꯇꯧꯕ ꯉꯧꯗꯣꯏꯅꯤ ꯌꯥꯝꯅꯗꯤ ꯀꯥꯍꯜꯂꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯣꯅꯤꯌꯟꯗꯣ ꯈꯤꯇꯪ ꯉꯥꯡꯂꯞ ꯇꯧꯔꯦꯕ ꯑꯗꯨꯅ ꯑꯩ ꯁꯤꯡꯒ ꯆꯅꯝꯒ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯅꯤ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯃꯨꯟꯐꯥꯎ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯆꯅꯝꯒ ꯇꯤꯜꯍꯧꯒꯗꯣ ꯑꯗꯨꯝ ꯃꯨꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯇꯣꯃꯦꯇꯣ ꯑꯃꯨꯛ ꯍꯥꯞꯄꯦ ꯇꯣꯃꯦꯇꯣꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯌꯥꯝ ꯃꯤꯛꯁ ꯇꯧꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯇꯣꯃꯦꯇꯣꯁꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯥꯏ ꯐ꯭ꯂꯦꯝꯗꯅꯤꯀꯣ ꯊꯝꯃꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯣꯃꯦꯇꯣꯁꯦ ꯍꯥꯞꯄꯕꯅꯤꯅ ꯌꯥꯝꯅ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯊꯨꯝꯃꯨ ꯈꯔ ꯍꯥꯞꯄꯅꯤ ꯊꯨꯝꯁꯦ ꯍꯥꯞꯄꯒ ꯑꯩ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ ꯊꯨꯝꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯒ ꯊꯝꯗꯣꯏꯅꯤ ꯃꯤꯅꯤꯠ 2 ꯑꯍꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯦ ꯑꯗꯣ ꯑꯃꯨꯛ ꯑꯩ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯦ ꯇꯣꯃꯦꯇꯣꯁꯦ ꯈꯔ ꯄꯠꯊꯔꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯆꯨ ꯍꯥꯞꯄꯦ ꯌꯥꯏꯉꯪꯗꯣ ꯑꯗꯨ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯖꯤꯔꯥ ꯆꯥꯃꯁ ꯑꯃꯃꯨꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯑꯃꯃꯨꯛ ꯍꯥꯞꯄꯦ ꯃꯆꯨ ꯐꯖꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯥꯁꯃꯤꯔꯤ ꯔꯦꯗ ꯆꯤꯜꯂꯤ ꯄꯥꯎꯗꯔꯗꯣ ꯑꯗꯨꯃꯨꯛ ꯑꯩ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯦ ꯃꯁꯂꯥꯁꯦ ꯐꯖꯅ ꯃꯨꯟꯕ ꯉꯧꯗꯣꯏꯅꯤ ꯃꯁꯂꯥꯁꯦ ꯃꯨꯟꯅ ꯉꯧꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯔꯣꯏ
ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯨꯟꯅ ꯉꯧꯔꯅꯤ ꯃꯁꯂꯥꯁꯦ꯫ ꯑꯗꯣ ꯉꯁꯥꯏ ꯉꯧꯅ ꯊꯝꯈꯤꯕ ꯑꯥꯂꯨꯗꯣ ꯑꯗꯨꯃꯨꯛ ꯍꯥꯞꯄꯦ꯫ ꯑꯗꯣ ꯑꯥꯂꯨꯁꯦ ꯉꯧꯕ ꯃꯇꯝꯗ ꯉꯥ ꯃꯀꯣꯛꯇꯨꯁꯨ ꯑꯩ ꯍꯥꯞꯍꯧꯔꯅꯤ꯫ ꯁꯤꯁꯨ ꯃꯤꯛꯁ ꯇꯧꯍꯧꯔꯅꯤ, ꯑꯩ ꯄꯨꯟꯅ ꯉꯧꯃꯤꯟꯅꯍꯧꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗꯒꯤ ꯉꯥ ꯃꯀꯣꯛꯁꯦ ꯍꯥꯞꯄꯒ ꯉꯧꯕꯁꯤꯅ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯏ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯃꯤꯛꯁ ꯇꯧꯅ ꯉꯧꯃꯤꯟꯅꯔꯦ꯫ ꯑꯗꯨꯒꯤ ꯃꯁꯂꯥꯁꯦ ꯀꯥꯁꯟꯈ꯭ꯔꯅꯤ ꯍꯥꯏꯅ ꯏꯁꯤꯡ ꯈꯤꯇꯪꯃꯨꯛ ꯍꯥꯞꯄꯦ꯫ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯔꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯃꯨꯛ ꯊꯝꯃꯦ, ꯃꯤꯅꯤꯠ ꯑꯃꯅꯤ ꯉꯧꯔꯦ꯫ ꯉꯧꯔꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯅꯤ, ꯍꯤꯟꯖꯥꯡꯅꯦ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯍꯥꯞꯄꯅꯤ ꯍꯤꯟꯖꯥꯡ ꯃꯍꯤ꯫ ꯍꯤꯟꯖꯥꯡ ꯃꯍꯤ ꯍꯥꯞꯄꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯦ꯫ ꯑꯗꯣ ꯉꯁꯥꯏ ꯉꯧꯅ ꯊꯝꯈꯤꯕ ꯉꯥ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ꯫ ꯉꯥ ꯍꯥꯞꯄꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯍꯥꯏ ꯐ꯭ꯂꯦꯝꯗꯅꯤ ꯑꯩꯅ ꯊꯝꯃꯤꯁꯦ꯫ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯑꯍꯥꯟꯕꯒꯤ ꯃꯍꯤ ꯍꯥꯞꯄꯒꯤ ꯃꯇꯨꯡꯗ ꯍꯤꯟꯖꯥꯡꯁꯦ ꯐꯖꯅ ꯁꯧꯍꯜꯂꯅꯦꯕ꯫ ꯁꯧꯍꯜꯂꯒ ꯑꯗꯨꯗꯒꯤ ꯊꯨꯝ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ꯫ ꯊꯨꯝ ꯍꯥꯞꯄ ꯌꯥꯔꯦ꯫ ꯊꯨꯝ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯅꯤ꯫ ꯊꯨꯝ ꯍꯥꯞꯄꯒ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯔꯅꯤ, ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯅꯤ꯫ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ, ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯁꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯤꯅꯤꯠ 5-6 ꯔꯣꯝ ꯑꯩ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯦ꯫ ꯃꯌꯥꯝ ꯌꯦꯡꯉꯨ ꯍꯤꯟꯖꯥꯡꯁꯦ ꯀꯪꯁꯜꯂꯦ꯫ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯊꯥꯡꯊꯔꯅꯤ, ꯃꯍꯤꯁꯦ ꯀꯪꯁꯜꯂꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯦꯡꯀꯣꯠ ꯑꯃꯗ ꯑꯃꯨꯛ ꯑꯩ ꯍꯧꯖꯤꯛ ꯁꯔꯞ ꯇꯧꯖꯔꯦ꯫ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯉꯥ ꯃꯀꯣꯛ ꯇꯣꯏꯍꯜꯂꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯌꯥꯡꯅ ꯐꯪꯅꯔꯁꯤ꯫ ꯕꯥꯏ ꯃꯌꯥꯝ꯫